Image TV yengbiriba khwai khibikbu tamkuma narim tramnok sabaloinana khurumjari mangali kumai diwali numit asina lakpasida dabdam masida leiba khwai khibik afaba nuayai phaba matik ngal naiba posising oirsi haina Image TV gi makai degi miyamda yakre paw bijari loinana ngasigi moroyu paw bijari mar phuki masal mase sing sakauba pharnu ruai rupui 2022 ngasi pangthokre UNESCO gi Kungama Thoirak Suba Foundation Day Pangtokuna Yearly Calendar Sub Pongkre Loinana Puyen Lalong Manipur Thangta Cultural Association gi Humpugamarik Suba Foundation Day Thoram Ngasi Pangtokre Hauzik Mapuga Pau Lobidasi Ngasi Maigi Kumai Diwali Numit Asibu Miyamna Yumda Dukan Singda Mai Thanduna Bombala Sing Thaduna Pangtoknari Amadi Langi Lairambi Lakshmi Dagi Thonijari Marpru ki mabung mokpa singna mache masal singbu sakoduna khudol pibagi kumhai farnu ruai ropui 2022 ngasai Imphal Langtau Pahanam Inja wam khawam na sinduna pangthokre Lamphelda IMA holder pangthokpa thoram aduda Imphal City Mayorda mayum panduna laiba margi Lungtau Kanglup ki Ningol Kayana Saruk Yake Marpuru ki Nat ki Jagoi Isai Utpa Amadi Samin Thamindabana Mapungeba Thoram Oiduna Pangthokiba Thoram Adugi Matangda Imphal Lungtau Pahanam Injawam Kaumgi Chairman Robinson Songtena Thoram Asi Maitei Singgi Ningol Saku Bagi Thoram Gumna Purup Asigi Mayum Makai Paduna Laikraba Ningol Sing da Mabung Mokpa Singna Sak Kauduna Puna Samin Thamindaraba Matungda Namjaba Kudol Pot Sing Pibani Loinana Thoramasi Ningol Sing Kaktanatana Ningol Singi Mawa Mapurabis Sing Amadi Masa Singsu Puna Saruk Yaminari Sahi Amagi Manungda Amuk Kakta Pangthokba Kumai Asi Hokiba Sahi Aniromdi Covid Namaram Oiduna Leprore Adubu Lakadaba Sahi Singdadi Thoram Asi Leptana Pangthokuna Aikoi Maseng Marakta Apaba Mari Ama Sengbatnaba Honagani Haiki Youth Sport Development Irangban Sindona Association Sina Kon by area de Leba Handak Pangtokiba Class 10 gi High School Living Certificate Examination Amadi Class 12 gi Higher Secondary Examination 2022 da First Division da Mai Palak Laba Mairoi Amadi Atei Competitive Exam da Mai Palak Singu Harau Tiam Oktuna Ikai Khunu Utkre Nasi Irangban Community Hall da Pangtokiba Throm Aduda Palel Jila Parishad ki Upa Adhyaksha MD Nazimuddin na Athabi Mithunglen Senior Citizen Okram Nimaina Throm Mapu Oibgaloina Personality Hamdanavanativa. Agi image ama Likai to the Hungang to the Laipat to the Malingi Namzarati, Agi image ama Sagalakuduneva. Adugi image to Sagatana Honavada Hasanangam by Simaya Marui. Lagau Tuaiba Lakpa, Imphal East Police ka Lagau Khormba Miyoi Singa Ningai Sangdan Rakpagi Lagau Khormba Miyoi Singna Police Taki AK-47 rifle ani mulhore Thodok asi ngarang Numidang Pung Nipan ga Makhairom khar helak padwaida Khurai Lamlong Kaithil Thokhibani Thodok asi bu haktengna uhoba Miyoi Singna Phongdokpi matung ina Imphal East Police ki Gypsy ani lakpa police ki kangbu adudagi police personnel khana kumtharaga paisa longna khonrakhe adubu
लगाव खाउरिबसिंग यानरक्तबदगी पुलिस पर्सनल अदुना लगाव मरु अमदी लाइम मुलगा जिप्सी दा हापसिनखिबदगी मदुदा खोइसाउनरबा लगाव खाउरिबसिंग अदुना पुलिस पर्सनल अदुदगी AK-47 गी राइफल अनिदु मुल्लुबनी हाइरे थरोग असि मखा ताना इरांग चाउथ्रोकपदगी लेकाइ नुबसिंग थ्रोकना लगाव खाउब मियोसिंगदगी नोमैसिंग अदु लौदुना पुलिसिंग दा खुसिनखरब मतुंगदा पामदु तौदुसिंग अदुदि थोकिद्रे थौदोग असि मतंगदा पुलिसना पिरकपा पाउदा लगाव खुदक्ता लेमनबा हाइबदा मखोइना उसितना हारिकपदगी लगाव मरोमदी लाइम लखुतखिबनी मदुदा थौदोग थोकिबिन हाइरि अतोपा अमना ngasi नुथिल सगमन लंबीगी लंफेल पुलिस स्टेशन नि मनुंग संबा तेरा लौखाम लेरक मसिनदा लगाव खावबदा लगाव खावमदा जिप्सी दा लाकपा पुलिस पर्सनल अनिना सेलौन होरनेगैदा खुदक्ता लंफेल पुलिस की ओरसी लाक्तना पुलिस पर्सनल अनि दु फारे पुखरे हाइरि ngasi nongoni asida nong leptana subana maram oiraga imphal more lambi gi khuding thabi village amadi lokchau village ani gi marakta lambi da ngasi ayuk chawrakna pung 8 lom tarpa adwaida landslide thokpagi gari sing chathok chasin tawbuda ngahak balure imphal more lambi sembagi thabak suriba NHIDCL gi JCB sing sinaduna leibak adu takthokhraba matungda palamba gari sing adu amuk han chathok chasin yahan kre hairi UNACOGI kunma thoirak suba foundation day thoram ngasi UNACOGI residential school ama oiriba oina sengotliba Imphal East ki sanungda leiba UNACO school da pangthokhrei foundation day thoramgi mangoinana UNACOGI yearly calendar amadi diary phongba loinana residential school asigi akoibada u thabagi thoram amasu pangthokke thoramdu da saruk yakiba Sangamal SG MLA RK Imona hai lamdam masida school kaya lei adubu maduda anoba mongda sengbat sagatpadi kaya yaudri UNACOna sanungda residential school ama sengbulakpa asi thagalei masina afaba mahiro kaya puthokani haibagi thajabal lei mapalamda sagaliba residential school ga yengnabada school asisu masing thaba yab school amani haina lawi afaba mahiro puthokpa asi mathau tai mahiro sing asi tungi yumbi oigadoribani masi sembada mama mapa amadi oja sing thodang sawi amromda Diwali amadi ningol sakhobuna lakpada lamdam masida ingtappa mihat mipun yaudaba mabung mapwa masin manaw gi nuksi mari hengatpa orasunu hainasu yaphep mangol PK throm gi matung tarakpa oina UNACO school sanungi auditorium da pangthokpa foundation day throm da kundrapam ASG MLA thoksom lokeshor 3 makeng tolai thabi gi jila parishad member ningthau khonjam sanatomba amadi tongan ba bureaucrat entrepreneur UNACO gi staff amadi mahiroi kaya saruk yaki 2022 की NEET एग्जाम दा पास तौरपा UNACO की स्कूल की महिरोई मरी खंगतलगा मना पिदुनसु इकाई खुनो उठके भारत सरकार की मियंग मखा दा लेबाक सिनथोंग सथरिबा लू हेनबगी स्पेशल कैंपेन 2.0 की सरुप अमा ओइना इंफॉर्मेशन एंड ब्रॉडकास्टिंग मिनिस्ट्री की मखा दा ऑल इंडिया रेडियो इम्फाल की स्टाफ सिंगना थासी तांग अनिदगी हौना लू हेनबगी कैंपेन चथरी सलिबा थासी कुथ्रा माथोय फाव चथगदब कैंपेन असिगी मनुंगसना ऑल इंडिया रेडियो इम्फाल मैंग इम्फाल द लेबा ट्रांसमिशन सेंटर लोइनना तोंगान तोंगानबा डिस्ट्रिक्ट सिंग द लेबा ऑफिस सिंग अमदी मखोय मखोयगी कॉम्प्लेक्स सिंग सिट सेंगुना लू नालहली कैंपेन असि ऑल इंडिया रेडियो इम्फाल की डायरेक्टर इंजीनियरिंग एंड नंदकुमार की सिंग मखादा पांगथोकपनी मिनिस्ट्री ऑफ कल्चर गवर्नमेंट ऑफ इंडिया की मियंग मखादा हुये लालोंग मणिपुर थांगटा कल्चरल एसोसिएशन सिंदुना एसोसिएशन असिगी हुंपुग मरिरक सुबा फाउंडेशन डे पांगथोखिबगा लोइनाना खुंजाव लैचावबा खौसारोल प्रोडक्शन प्रोग्राम सु पांगथोखरे इरिलबुंगदा लेबा हुयल लालोंग मणिपुर थांगटा कल्चरल एसोसिएशन की ऑडिटोरियम दा पांगथोखिबा थरम अदुदा खेत्रियाव एससी MLA शेख नरुल हसन हुयल लालोंग मणिपुर थांगटा कल्चरल एसोसिएशन इरिलबुंगी डायरेक्टर संगीत नाटक अवार्डी के सनाथोय शर्मा EZCC गवर्नमेंट ऑफ इंडिया की मेंबर TS Swaran Kumarna Dice members sing on the Saruk Yaki. From Aduki Saruk Ama Oina Association Sigi Haukiba, Asidagi Haukiba, PhD Achiever Ani L Harani Amadi Mayanglambam Pravin Kumar Roinana Fellowship Honor S Abungda Asamukudo Post Sing Amadi Certificate Kusinaduna Ikai Kunaba Utkibagaloina Association Sigi Tongan Tonganba Event Sing the Makok Matang Taraklaba Mahiro Sing the Su Ikai Kunaba Utki. लोइनाना ngasi utkiba kunjau lechauba kausarolgi choreographer Manipur University of Culture gi assistant professor Dr. Manju Elangbamna ngasi utliba kunjau lechauba kausarolgi matangda mariksum na miyamda paudam ki thorom adugi matangda wangaluduna khetrigau SG MLA Sheikh
Narul Hassanna Hai Leba Ama Sakotnaba Honabada Nat Culture Amadi Tradition Yautana Financial Value Kaktana Sakot Payaroi Art and Culture Yaudrabadi Landam Adugi Human Value Pangba Ngamloi Maramasina Nat Culture Yokatnaba Honabada Aikoi Punamaki Togang Adu Lominasi Haike Amaramda Malemda Lamdam Masibu Sak Taknaba Honabada Sawu Togang Loriba Institution Ama Ketrigau Esida Laiba Hibasi Laibuk Yamna Pavani Institution Asibu Hena Mapung Panama Local Area Development Fundagi Huya Lalong Gisu Development Ka Mating Winaba Honagan Hanasu Emiliana Makatana Pondoki Hawaii Madi Atama Karino Ege Hadagadi Not nowhere, not Yauna Karima Makala Amafu Samas Amafoba Furu Amafoba Chokata Yaroi Sokone Hadana Tiam Jorga Sumaru culture Uidava Adum level Makangi Hatangi financial economic progression economic development at Oigani the water with human values human values it comes from the culture, it comes from tradition and the rich heritage. And I could put him on the not to cut another water, but I could put him on the ahead look to down from Indian Pancake Silat Federation Gi Miyang Makada Jammu and Kashmir Pancake Silat Association Amadi Jammu and Kashmir Sports Council of Srinagar Anina Punna Sinduna Srinagar na Yumbu Waiduna Hokiba October gi Tarik Kunma Thoidagina Kunmari Phawa India gi State Union Territory Amadi Services Yauna Punna Team Kuntra Tarukna Saruk Yaduna Numit Mari Sumna Srinagar Pangthokiba Senior Amadi Master National Pancake Silat Championship 2022 da Manipur gi Sanori Singna gold mapan silver ama bronze ani punna medal trying to iloduna Manipur overall team champion lowa ngamkhre Maharashtra na first runners up amadi Jammu and Kashmir na second runners up takre championship asida Naurem Boinauna Seni artistic men solo creative da gold Sinam Singkhai amadi Sinam Jiban Anina Seni artistic men double category da gold Standing male 75 kg da P Victor na silver Huidrom Bishan Maitai na kg humpumaga da gold Thorazam Johnson Maitai kg humpu da gold Yaikhom Kiran kg Yankhai manga da gold Yaikhom Rohit Maitai kg Yankhai gold Standing female kg Yankhai kg humpumanga category da amadi Ahong Sangwam Surjabala na Ahoi Anina gold Thorazam Rita Devi Kiji Yankhai Amadi Ningthojam Priya Devi Kiji Yankhai Manga Anina bronze Samji Sabam Vidya Lakshmi Devi Kiji Nipu Manga da gold ni championship asidagi gold lokraba Sanoi Mapan Satliba Sahi asigi December da Philippines da Pangthokadariba World Beach Games da India gi mot chinner saruk yarugani Amadi Manipur gi Sanoi Singna gold mapan silver ama bronze ani punna medal trying to ilogna overall champion lorukpada Pancake Silat Association gi Association of Manipur gi Maikai dagi Nungaiba Phondrok lei Panbayabdi Hokiba October gi Tarik Drama Thoidagi Tratet Phawa India Yumbu Oidana Pangthokiba Taruksuba Senior Asian Pancake Silat Championship ta Manipur gi Sanor Singna gold ama silver ani amadi bronze manga loduna chauna mai palkpa laikhrabani Priyanka Yumnamna ACS rank Maudraga ni thoi da mai palkpada Pailapul Maitai Marup nasu Harawa Phondokre ngasi Numdang Waram Pailapul da Asamba Thoram Amagalwena na Priyanka Yumnam ACS pu taramna Pokpagi Thoramda Ngangom Upendra na President Priyanka gi Apokpa Yumnam Indrababu Apokpi Yumnam Ongbi Bemsana Amadi Priyanka Yumnam na Daista Pamki Pailapul Maitai Marupki Maikai Lengyan Amadi Thagat Cherol Piduna Ikai Khumnaki Priyanka gi Tungda Lakatoriba Punsida Nungai Yaipaba Miyam gi Seva Tauba Phangba Miyam Punna Phangba Oisanu Haina Miyam Punna Thonijaki Amrumda Nungaiba Amasung Harawa Phongdokpoina Pailapulda Leiba Nupi Dupsingnasu Priyanka Yumnamu Taram okay Lupa crore Mapanga Dasmik Maharam Sang Sagadaba None ITI gi Pillar gi Yot Trani Toina Oin Hablame Haina MPCC gi Wanglo Evidenatana General Secretary Oiba P. Sarsana Pongdokre Mar Makatra None Amadi J. Bamgi ITI gi Pim MPCC gi team Amana Satra Yexluda
ITI की फिल्म नाते इसाद फिल्म द लेरंबग लोइनना मोंगसोंग ngak tanga ram pham su erame none gi ITI SC ing lising ga sumna kuma thoi da saba hokibani building asi sem sabi thabak MTDC na tawi adubu building asi angak pu phim am da leramle building asi sabi senpham su phase 9 na lokthok lamle jiri bam gi ITI asi su lising ga sumna train thoi da matam adugi congress laingak na sadana mong ta na thamlamani adubu natai sada mong da leramle staff quarter ki mi amata leramdre thona amata yawramdre saudar power leramdre फिल्म असिदा नहा कया मतौक्रमना इंडस्ट्री लाइन पुसिनगदौरी बनो मणिपुर ITI तरा माथोय लै मसिगी मनुंगदा ITI अमा नत्रगा अनि खक नतना अतैदी थवम तौद्रे हैनसु माहना फोंदोखि लमदम सिदा वार ऑन ड्रग्स कैंपेन की सरुक अमा ओइना बिष्णुपुर डिस्ट्रिक्ट की पुलिस ना लौरिबा थौदांग गी मनुंग सन्ना हौखिबा अक्टोबर 22 दा लैमराम लमखाइदगी बस नंबर MNO 11938 तगी सापोन केप्ता हापतुना पुरक्पा नंबर हेरोइन नंबर 4 पुरमगी फाखिबा मरी लेनना थबुक सेनबा मियोय अमसु नंबर पुलिस स्टेशन बिष्णुपुर कमांडो गी अपुन कांगुना फारबा मियोय अदुगी ममिंग खाइमिंथंग मुनलो LS डेविड सही निफु अपोकपा SK मुनलो सरसापुर डिस्ट्रिक्ट तगी जौमी कॉलोनी दगिनी हाइरिबा टीम असिमकना हौखिबा तांग कुलुमदोय दा तोरबुंग बांग्लादगी कानी केजी मरीगा ग्राम सहूमगा निफु मरी फाखिबगा मरी लेन लखोटखिबा केस की मखा ताबा थिजिन हुमजिनबदा मदु सेनबा मियोय अमसु फारबा मियोय अदु सरसापुर डिस्ट्रिक्ट की थिंकांग फाइ विलेज दगी गिनखौ हौ सही निफु मंगा अपोकपा सूरज बहादुर कवि हाइरी कुममगी चानबा फौलोकपा हौनरकपा मतम असिदा खंगहौदना हौखिबा अक्टोबर 22 की अहिंगदगी लेप्तना सुरखिबा नोंगना लमदम मसिगी लौमिसिंगदा साथीबा अवाबा चैथेंग अमा पीरे खाउदोखरबा प्रॉब्लमसिंग इसिंग गी रोनगा लुपना लैबसु यावनरे 29 कुंबी असेंबली कॉन्स्टिट्यूएंसी की मनुंगसन्ना लैबा कुंबी की मरु ओइबा लकोन कयादा खरंगन्ना हुनखिबा फौसिंग फौलोकपगी मतम यावरक्तुना खाउदोक लुबा कया इसिंगना थुमजिनखिबदगी लौमिसिंग निंगबा कायबा यावनरे हिरमसिगी मतंगदा कुंबी लौटोंबी लकोंदा लौ उरिबा कुंबी म्युनिसिपल काउंसिल की हानगी वाइस चेयरपर्सन वाहेंगबम बॉबी चान लोवांगना फोदोरपदा लौमिसिंगना इसिंग दरकार ओबे मतमदा नोंग सुखिदे महौसाई खल कायबदगी हौजिक फौ लोकनबा मतमदा नोंग सुरकपा सिना लमदम असिगी लौमी कया इसिंग रक्ता फौ लोकपगी अवाबा कया मायोकनबगी फिबमदा लेरे खावबगी मतम सुरकनबा फौसिंग खाव मतमदा थेंगगदबा खुदों चारोइदबसिंग येंगलगा इसिंग रक्ता खाउदोक तबसु यारोइदौरी हिरम असिदा लेंगा की एग्रीकल्चर डिपार्टमेंट मियंग संगबिदुना केनेल अमदे खोंगी खोनु थेंगलकपा कया इसिंग सिंगथोकपा ngamdabagi thengneribising tungkoiba long term policy amagi makhada kumbi loktombi lokolgi longmisingna hawlokpa lorba matungda kumbi loktombi lamyai canal maril kumbi khugat river yauna tengthokpinaba lenga ki puning singsilakni zik leiriba mafam asi kumbi gi yamna maruiba phokthok leiba heurung gi pai pujing kanbiramba kumbi gi loktombi lokon khong ani phangnaba adugi manaktani tang kun go humdoi gi ahingdagi leptana surpa nong asi hujipudi gap leiri ngarang leptana surpa nong gi mathakta huje koi khawji lorba phawjing isingi rol nungda leisinba yaure loina khawbi yaraba phawjing ekoi kungi nong tagdo matamdana tadaba lokpa matamda tasilpa kya sina ekoi kumbi loktombi lokon gi lomi moina ekoi leiriba khawdok lorba kamujing khongji gi loktombi lamya keni khong kha thangbu khawruga isingde lupa yauri asumnaba kya singa se ekoi mahoksa gi khal kaibadagi matam chan sugda bunong surukdaba lokpa matamda pharakta tasilpa kya sina ekoi kumbi gi loktombi lokon gi lomi jing jo asumnaba khodong sadaba kya sing mayong nariwa se ekoi gi lomi jing gi yengbiraga lenga ki maikei digi pangbe aba chekin tharang kya jing ekoi tobiner bagi damakta lomi moina appeal tawjari amramda kumbi lomi sinmi apun baluk ki president salam jenta maiteina lomi singi mahut silaga phongdokibda loktak lift irrigation LLI canal amadi kumbi khugat dam tamna kumbi hauro lokol amadi kumbi tera tompok lokol phauraga cheliba kumbi loktombi lamyai canal mapanda low uriba lomi singna low yaiba matamda threshing machine na khong canal manungda charu kamsinba yauriba sing asi isai sana khangna ngasi nomuni ni manungda lokthoknaba appeal tarukli man makha tan hai
lau yaiba threshing machine amadi tractor na lau yaiba loraga phau yum tana purakpada gari sakada palakpa leikhom amadi leibak sing lautholaga lambi da thaubiyu natrabadi pikliba mahiroi angang singna school chatok chasin tawda natana misam praja singsu yauna chatok chasin tawda khudong sadaba mayok nare karigumada khudong thiba extend kaya mamang sahida thokiba sing adugumna tholok danaba engine mapu amadi driver singna gari sakada palakpa leikhom amadi leibak sing lauthok piraga lambi da thodok piru haina su appeal tarokli hiram asida lengaki district administration Bisnupurna section thorang lakholakpagi saruk ama oina order thokpinaba su puning singsilakli Hanba Asian origin UK ki Prime Minister Rishi Sunakna haikibda leibak ki economic crisis pagathanaba athubra thabuk lokhatlagani mathangi lakadra mironda London thamlamnaroi wafamase Sunakna King Charles ka unarba matungda haikibani mahaki government na pangdalaba national health system ohengani afaba school sing safer oiba street sing segolagani anuba thabak kaya su semlagani paikhatlagani makhoi leibak asibu wahai nataduna thabukna oibdu utkani miyamu protection pi na ba tawya ba thabuk puna mahangna chancellor oringai da tawkhigani haibu wafam singsu mahangna phongdokhi Rishi Sunak UK ki Prime Minister oikiba ahum subami ni numit difungani khakta Prime Minister oram kiba Liz Truss ki mahut Rishi Sunakna singidari aroibada maroiba paw amuna pijari mar phuruk ki masal mase singbu sakauba pharnu roi Rupui 2022 ngasi pangthokre UNACO gi kungama thoirak suba foundation day pangthoktuna yearly calendar su pongkre loinana Puyen Lalong Manipur Thangta Cultural Association gi humpuga marirak suba foundation day thoram ngasi pangthokre ngasi gidi image problem sanok saba matang se loijire miyam amkana kurumjari